Manipur Public Service Commission MPSC na sengdokpiduna miyamgi chamamnaba kokhanbiyo haina Kangleipak Students Association KSA na thadorakpa cherol amana fongdorakli. Cherol asina hai Manipur lengaki Higher Education Department ki makhada lairiba Government College singi Assistant Professor Chamri Gataramapan MPSC ki kuthangda launabagi damak English ngani kun mangagi December ki tang mangada recruitment notice thoki. Notice adu ki point number 3 gi educational qualification da palliba concerned subject haiba term adugi mahutta concerned relevant allied subject haina December ki tang 18 English ngani kun mangada thokpa notice amada nauna semdorakhi amadi allied subject singasi Manipur University na English ngani kun mangagi September tang 12 da thokiba office order number 325 vite number MU/1/EQ/04.1 da palliba sing aduni haiba wafam thamlakhi. Allied subject asi UGC Regulation 2018 da pallabasu allied subject ki manungda chaliba subject singi matangda MPSC na palliba MU gi office order number 325 vite number MU/1/EQ/04.1 dated 12 September 2025 asidadi PhD tawbagini amadi masi recruitment ga mari lenede haba wafam miyam gi marakta gi thorakhi amadi allied subject ki matang asida tongan ba wafam kaya electronic print media da maikai kaya dagi hapnarakhi masina maram oiduna recruitment asida saruk yagadariba candidate kaya da asuki matik chamamnaba fauhanki adubu ngasi fauba MPSC gi maikai dagi nakai sengba clarification ama fauba thamdaba amadi form thazin bagi matam su sangdoktabana miyam amadi aspirant kaya da chamamnaba ngasi fauba fauhanduna thamlakli Maramaduna MPSC gi authority na athupa matamda hiramasi gi matangda miyam khangna clarification ama thambiduna miyam gi chamamnaba asi kokhan binaba KSA gi maikaidagi MPSC gi authority gi mafamda nolukna thamjari hairi nakalamaramda recruitment asi gi form thazan bagi thabak asidasu MPSC gi authority gi maikaidagi achauba asoiba amadi checksindabagi mami yamna chauna tari English ngani kun mangagi December ki tang mangada thokiba recruitment notification asigi partial modification ni haiduna English ngani kun mangagi December ki tang 18 da thorakiba notice aduda online da form thazan bagi matamasi English ngani kun ki January tang 18 gi numidangi pung 12:58 faubani haina iri aduga hard copy thazan bagi aroiba matamna English ngani kun ki January tang 18 ni haina MPSC na English ngani kun ki January tang 10 da thokiba notification namada mayek sengna palli matang asida thamjaningbadi English ngani kun ki January tang 18 gi ahing nongyai fauba online da form thazin bagi matam piraga hard copy thazin bagi aroiba matam su English ngani kun ki January tang 18 da oirabadi MPSC asi English ngani kun ki January tang 18 gi ahing nongyai fauba office hangduna form lawsingadoribra haibagi achauba wahang ama thorakli Asigumba checksindabagi thawang asi MPSC gumba highest exam conducting body amana asum tawduna lairabadi MPSC da karamna miyamna thazaba thamgadoribano amadi asigumba fiba masida MPSC na lawba recruitment exam da thazadabagi chang hengalakani maramaduna asoiba sing asi semdoktuna nauna online amadi offline da form thazin-bagi anawba matam lepiyu haina KSA gi maikaidagi MPSC authority gi mafamda nolukna haizari haina fongdorakli